अहानबदा मरुइबा पाउ पिजरी मणिपुर की गवर्नर अजय कुमार बालाना CRPF की मकोक थोंगबो ऑफिसर सिंगा उनदुना मणिपुर की क्राइसिस की मतांगदा वारी सानाख्रे सेंट्रल गवर्नमेंट की अपॉइंटमेंट कमिटी ऑफ कैबिनेट ना 1993 की मणिपुर कैडर IAS ऑफिसर PK सिंह मणिपुर की CS ओइना हाफख्रे इरांग कंसिलपदगी कोंसा खुन अमदी मसिगा लोइनाना लेबा लेरोल वाईफाई खुलदा डिस्ट्रिक्ट मजिस्ट्रेट ना पब्लिक कर्फ्यू लाक्थोख्रे नॉर्थ ईस्ट की अहानबा ओइना आसाम की डिब्रूगढ़ कोविड-19 का हाइरप मानबा ह्यूमन मेटानिमोवायरस HMPV लाइसेंस पॉजिटिव ओइबा थेंगरे पुब थांबा ngamloidaba सेल की डिमांड हंदो उ हाइना मतम कक्तबा यारिपो कैटल जनरल स्ट्राइक हौख्रे अमदी SP उख्रुलना कुकी मिलिटेंट सिंगदा मतेंग पांगखिबा असना इंडिया गवर्नमेंट ना कुकी मिलिटेंट सिंगदा मतेंग पांगली तापनी GPRN खुरुमजरी ममी टीवी की नुंथिन की पाउ मिजेंग ताबी सिंगबु सोफिया हिजमना तरामना ओक्जरी पाउ संदोकना पिजरी हंदक नौना मणिपुर की गवर्नर ओइना थौपुब हौख्रबा अजय कुमार बालाना सेंट्रल रिजर्व पुलिस फोर्स CRPF की मकोक थोंगबा ऑफिशियल सिंगा राजबाबल इम्फान उनदुना हौजिक मणिपुर थोकलिबा इरांग असिगी मतांगदा वा खनख्रे हाइरी ऑफिशियल ओइबा पाउ की मतुंग इन्ना गवर्नर अजय कुमार बालागा लोइनाना स्पेशल DIG CRPF नॉर्थ ईस्ट जोन राजा श्रीवास्तवगा लोइनाना CRPF ऑफिशियल अनिना हौजिक मणिपुर की मफम कयादा CRPF डिप्लॉय तौदुना स्टेट असिगे लॉ एंड ऑर्डर ngakpada करमना मतेंग पांगली अमसोंग CRPF की ओइबा ऑपरेशनल एक्टिविटीज सिंगी मतांगदा गवर्नर दा पाउदम की हाइरी तुंगदा गवर्नर ना इरांग असिगा मरी लेना तोंगान बा एसोसिएशन की महुत सिंगा उनादुना वारी सानाख्रे हाइरी उनाबा अदुदा ऑन मणिपुर बार एसोसिएशन अंबागी मिहु सिंगना गवर्नर गा उनाबा अदुदा मणिपुर थोकलिबा क्राइसिस असिना मरम ओइरागा थेंगनरिबा खुदोंग सादबा सिंग अमदी अवाबा सिंगी मतांगदा पाउदम की हाइरी वारी सानबा अदुदा गवर्नर अजय कुमार बालाना महाकी नाकलदगी इरांग असिगे वारोय सिंग पुरकनबा होनाबदा पांगबा याबा मतेंग पांगनी हाइना थाजबा पीकी हाइरी पनबा याय लिसिंगनी कुलहुमदगी मे अहुमदगी हौदुना मणिपुर थोकलिबा क्राइसिस असिना मरम ओइरागा मियोय चनिगा यांखै सिख्रे मियोय लिसिंग कयागी मयुम मकै मांग ताखनलक्ना लिफ कैंप सिंग दा सैदांगफम लौरी मणिपुर स्टेट की ओइना हांगदुना लैरिबा चीफ सेक्रेटरी की पोस्ट असी सेंट्रल गवर्नमेंट की अपॉइंटमेंट कमिटी ऑफ कैबिनेट ना मिनिस्ट्री ऑफ न्यू एंड रिन्यूएबल एनर्जी की सेक्रेटरी ओइरिबा 1993 की मणिपुर कैडर IAS ऑफिसर प्रशांत कुमार सिंह हाफख्रे हाइरी ऑनलाइन न्यूज इंडियन मदलिन नफपीबा रिपोर्ट अमगी मतुंग इना सेंट्रल गवर्नमेंट की अपॉइंटमेंट कमिटी ऑफ कैबिनेट ना इरांग मायोक नरीबा मणिपुर की चीफ सेक्रेटरी ओइना थबक पुनबगीदमक्ता PK सिंहबु खनखिबनी हाइरी सेंट्रल गवर्नमेंट की अयाबा फंखिबगा लोइनाना मणिपुर गवर्नमेंट ना PK सिंहबु अनौब चीफ सेक्रेटरी ओइना हाफख्रे हाइरी इंडियन मदलिना ममांगदा पीकेबा रिपोर्ट के मतुंग इना मणिपुर की चीफ सेक्रेटरी अहांगबगी फम असी मणिपुर की कैडर IAS ऑफिसर अहुम प्रशांत कुमार 1993 राजेश अंगरवाल 1994 अमसुंग विवेक कुमार दिवानगल 1993 की मरक्ता अमा हाबलबा याय हाइना फोंदोखिबा लेख्रे PK सिंह IAS इंडियन इंस्टीट्यूट ऑफ टेक्नोलॉजी दिल्ली दा डिग्री फंगलाबा मतुंग टेरी यूनिवर्सिटी न्यू दिल्ली दगी पब्लिक पॉलिसी एंड सस्टेनेबल डेवलपमेंट दा मास्टर डिग्री फंगलाबा मतुंग इंडिया गवर्नमेंट की अवांगबा पोस्टिंग मरु ओइना मिनिस्ट्री ऑफ कॉमर्स एंड इंडस्ट्री की चीफ एग्जीक्यूटिव ऑफिसर ऑफ द गवर्नमेंट ई मार्केट प्लेस ओइना थौपुरमी
aduga Manipur gi Chief Secretary oina khandringai mahak Ministry of New and Renewable Energy da Secretary oina thau puramba IAS official amani hairi panba yai Government of India na Manipur gi Chief Secretary Binit Joshi IAS 1992 Manipur te Tripura cadre bu Ministry of Higher Education gi Secretary oina hakraba matung Manipur gi Chief Secretary gi fam asi hangdula lakivani Tha asigi tareta liangmai naga furutna taba konsa khuldal liangmai matai manauna masagi yum sajanaba yumpham tholingai kuki singna sangsilaktuna yumpham thonba tingkhibaga loinana nupi adubu kuki nupa singna food chai tawkiba thodok thokraba matung liangmai naga khunja singna khul sing phaunariba lambida kuki sing changba yaroi haina lambi thingba gi khongjang changsinbada kuki singna mungnaba tholakpana maram oiraga mafam aduda irang tholakpa yabagi fivamda lakpana mari lainaba district administration na ngarangdagi hauduna mafam aduda public curfew lauthokre official oiba pawgi matung ina Kangpokpi district ki SP na pirakpa official report amagi matung ina Kangpokpi district ki manung sanba konsakhun amasung Kangsup Jaljang subdivision gi Lairon Wi-Fi khul singda kuki amasung liangmai naga sing anigi marakta tension wangna leibana maramna district magistrate Mahesh Chaudhary na ngarangdagi hauduna hariba mafam sing asida miyamgi santi raksa tugairakpa tingnaba BNSS Act 2023 gi makada under section 1 of section 162 gi makada public curfew lauthokre hairi official gi pauna hai SP Kangpokpi na hairiba district magistrate asida ngarang official communication tawduna hairiba mafam sing asida khana chainaba tholakpa yabagi yamna sauna oithokpa leire darkar oiba administration gi section thorang sing athubada lokhatpa fagani haina advice tawrakhibaga loinana district magistrate na hairiba mafam sing asida public curfew lauthokkhibani hairi mafam sing asida lauthokliba public curfew asi mafam aduda hanagum santi hanjilaktriba fawba amadi makha taba notice thoktriba fawba thamkhigani amadi khunja singna athingba asibu ngakna chatnaba district magistrate ki order asina phongdokli Laingak ki mari leinaba health department na hojik China yauna India gi state khara da sandogliba respiratory organ sing da nahanba COVID-19 ga hairap manaba human metapneumovirus HIJAM license asi karisumi painingai leite haina official oina lauthokrabasu yumlon nariba Assam state ta sahi tara da ngariba angang amada HIJAM positive oiba tengnare haina official oina lauthorakpada Manipur state ki miyam sing hojik mi painaba poknare official oiba pau amagi matung inna HMPV na naraba angang amadi hojik Assam gi Dibrugarh da leiba Assam Medical College and Hospital da layeng laga stable oina leiri hairi hairiba college asigi medical superintendent Dr. Drupjoti Buya na phongdorakhibada hairiba patient asi numit mari nigi mamangda lok thungbaga mari leinana treatment tawduna lakhibani haukiba irai numita patient adugi sample sing Lohowal based ICMR RMR shigi results singi matung inna hariba patient asi HMPV positive oire haiba khangbangam kibani makha tana sample sing Indian Council of Medical Research ta thaduna routine practice oina influenza amasung flu ga mari leinaba testing tawnaba thari hairi Pokaithal amadi akoibada potsai yonbagi thabak tawjariba miyamda tongan baluf kayana puba thangma ngamloidaba polumsing haibirakliba asi handokpiu yairi pokaithal da ngasidagi matam kaktaba general strike hokre ningsingba yabadi tongan baluf singna thamlakliba polumsing asi handoktrabadi ngasi tang 12 gi ayuk pung 5 dagi yairipok kaithal da matam kaktana general strike chatharagani haina yairipok shop owner welfare association na
ꯊꯥꯁꯤꯒꯤ ꯇꯔꯥꯗ ꯄ꯭ꯔꯦꯁ ꯑꯃꯗꯤ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯑꯅꯤꯃꯛ ꯇꯝꯐꯥ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯃꯥꯔꯀꯦꯠ ꯀꯩꯊꯦꯜ ꯀꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯗꯨꯀꯥꯟ ꯄꯨꯝꯅꯃꯛ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ ꯑꯃꯗꯤ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯐꯥꯎꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯡ ꯌꯥꯏꯔꯤꯄꯣꯛ ꯊꯧꯕꯥꯜ, ꯌꯥꯏꯔꯤꯄꯣꯛ ꯀꯁꯣꯝ ꯈꯨꯂꯦꯟ, ꯌꯥꯏꯔꯤꯄꯣꯛ ꯅꯣꯡꯄꯣꯛ ꯁꯦꯡꯃꯥꯏ ꯑꯃꯁꯨꯡ ꯌꯥꯏꯔꯤꯄꯣꯛ ꯉꯥꯔꯤꯌꯥꯟ ꯇꯥꯕ ꯂꯝꯕꯤꯁꯤꯡ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯗꯨꯅ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯂꯥꯛꯄ ꯃꯈꯜ ꯑꯃꯠꯇꯒꯤ ꯒꯥꯔꯤꯁꯤꯡ ꯑꯃꯗꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯁꯧꯒꯠꯄꯁꯤꯡꯅ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯏꯃꯔꯖꯦꯟꯁꯤ, ꯃꯩ ꯏꯁꯤꯡ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ, ꯑꯅꯥ ꯑꯌꯦꯛꯀꯤꯗꯤ ꯀꯣꯝꯊꯣꯛꯂꯤ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯏꯔꯤꯄꯣꯛ ꯁꯣꯞ ꯑꯣꯅꯔ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ.ꯑꯦꯁ. ꯁꯔꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯂꯕ ꯃꯇꯨꯡ 2019ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯁꯣꯞ ꯑꯣꯅꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯂꯨꯞꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯄꯥꯡꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯀꯌꯥ ꯂꯦꯞꯇꯅ ꯇꯧꯕꯤꯔꯛꯄꯅ ꯄꯦꯟꯗꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯃꯇꯝ ꯀꯛꯇꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ꯫ ꯂꯩꯕꯤꯔꯤꯕ ꯂꯨꯞꯁꯤꯡꯗ ꯁꯤꯡꯅꯗꯨꯅ ꯑꯇꯝꯅꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ꯫ ꯇꯧꯕꯇꯕꯨ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯗꯨꯅ ꯂꯨꯞꯁꯤꯡꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯔꯒꯅꯨ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤ 2023ꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯁꯣꯞ ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯃꯛ ꯄꯥꯡꯈꯤꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠꯂꯨꯝꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯍꯥꯏꯕꯤꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ ꯑꯁꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯖꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯅꯁꯨ ꯄ꯭ꯔꯖꯥꯒꯤ ꯈꯟꯕꯤꯔꯒ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠꯂꯨꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯤꯡꯗꯅꯕ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯑꯇꯝꯅꯅ ꯑꯃꯠꯇ ꯍꯥꯏꯖꯕ ꯅꯠꯆꯗꯦ꯫ ꯁꯤꯒꯨꯝꯂꯕ ꯋꯥꯅꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯅ ꯁꯤꯒꯨꯝꯂꯕ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯪ ꯍꯧꯖꯤꯛ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ (SP) ꯑꯣꯏꯔꯤꯕ ꯀꯥꯔꯇꯤꯛ IPSꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯄ꯭ꯔꯃꯥꯟꯁꯤꯡ ꯂꯩꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯍꯥꯏꯅ ꯂꯥꯜꯍꯧꯂꯨꯞ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯗ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯔꯤꯝ (GPRN) ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 19ꯗ ꯎꯈ꯭ꯔꯨꯜꯒꯤ SP ꯀꯥꯔꯇꯤꯛꯅ ꯁꯛꯇꯤꯃꯥꯟ ꯇ꯭ꯔꯛ 2 ꯑꯃꯁꯨꯡ ꯄꯤꯛꯑꯞ ꯕꯣꯂꯦꯔꯣ 2ꯗ ꯆꯦꯡ ꯑꯃꯁꯨꯡ ꯌꯨꯝ ꯀꯨꯞꯅꯕ ꯖꯤꯡꯒꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯇꯨꯅ CRPFꯇ ꯄꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯗ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯈꯪꯗꯕꯅ ꯅꯤꯡꯊꯤꯅ ꯄꯦꯛ ꯇꯧꯔꯕ ꯄꯣꯠꯂꯝꯁꯤꯡ ꯆꯦꯡ ꯑꯃꯁꯨꯡ ꯖꯤꯡꯒꯒꯤ ꯀꯥꯔꯛꯇ ꯇ꯭ꯔꯛꯁꯤꯡ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯃꯣꯜꯍꯥꯝ ꯀꯨꯀꯤ ꯚꯤꯂꯦꯖꯇ ꯂꯩꯕ CRPFꯇ ꯁꯤꯟꯅꯅꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯍꯥꯏꯈꯤ꯫ ꯇꯨꯡꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯂꯣꯗ ꯇꯧꯔꯕ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯃꯣꯜꯍꯥꯝ ꯀꯨꯀꯤ ꯈꯨꯜ ꯇꯝꯅ ꯊꯣꯔꯛꯄꯗ ꯃꯣꯜꯍꯥꯝ ꯈꯨꯜ ꯌꯧꯔꯝꯗꯥꯏꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 2ꯅ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯇ꯭ꯔꯛꯁꯤꯡꯗ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯊꯥꯡꯊꯔꯕ ꯃꯇꯨꯡ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯇꯝꯅ ꯍꯜꯍꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇ꯭ꯔꯛꯁꯤꯡꯗ ꯄꯣꯠꯆꯩ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯂꯧꯊꯕ ꯃꯇꯝꯗ ꯇ꯭ꯔꯛ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕ ꯂꯥꯛꯄ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯃꯦꯇꯔꯤꯌꯦꯜ ꯑꯃꯁꯨꯡ ꯂꯣꯖꯤꯁꯇꯤꯛ ꯁꯄꯣꯔꯠ ꯄꯤꯕꯒꯤ ꯃꯊꯛꯇ ꯃꯃꯥꯡꯗꯁꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯍꯟꯕꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯕꯗ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯝꯕꯤ ACꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯒꯥꯡ ꯁꯨꯛꯅꯨꯔ ꯔꯣꯗꯀꯤ
Borayangbi Thongkhongdagi Wangu Makha Faubagi kilometer mari muksangba lambi sembagi thabak mamang sahigi December faubada mapung phana loisilagani haiduna contractor na praja miyam da thazaba piram labasu lambi asi sambiraktabadagi lamdamduge local club amadi miyamna ngasidagi lambi semba haukrei Bharat Sarkar gi Ministry of Rural Development gi senthang makhada khungang amaga faunariba lambi thong gi phibam phattaba khungang gi manung sangsin bat leiba mafam sing asigi praja miyang gi sathok sasinda khudong sananabagi damakta PMGSY na paikhatlakliba Borayangbi Thongkhongdagi Manipur River mapan taraklaga wangu makha faubagi lambi asi matang kuina sambiraktabadagi gi matangda SSWC Club Sandangkhonggi advisor Hamom Inauna Fongdorakivada Lambi Asigi Tabak Subagi Matam Ministry na Apiba Matam Handoklaklaba Faubada Lambi Semba Loisindabagi Matangda Kumbi Ashigi MLA Contractor Yauna Club Sing na Puna Paminaduna Lambi Asi Mamang Sahigi December Faubada Mapung Pana Loisilagani Highway Agreement Fauba Taunakivas Laikrabani Haidurasu Yanakivasing Tabak Oina Pangtoraktabadagi Local Club Sing Amadi Miyamna Lambi Asing Asidagi Semba Hobani Masida Marilay Nabasing na Mijeng Changbiduna Mateng Pangbinaba Appeal Torakli Thongkhong taba lambi asi matam kuina thikasina subiram dabadagi local MLA akoi club thikadar punna wari sanaraba matungda akoi agreement phawa inagi mado Chatkriba 2024 gi December faubada loisinbigani haina thajaba pirakpadagi aikoi matamdu bau ngaijabani 24 loigrabani na 25 asida aikoi khulaikai thoga projat jingna sujare mase athubada department na jingjinbio haina haijari Mizoram Special Narcotics CID amasong Assam Rifles ki apunba team amana ngarang nupi amayauna miyoi ahumdagi lupa lakh mapanga lising tara mangarong gi narcotic drugs heroin powder sing phagat pangam kre hairi heroin powder sing akona na faraba miyoi sing adudi samfaidagi nguthan jami chahi kunmapan jemawak SA Vantagi Vikas Ghati chahi kunmari amasong Tricol South-tagi Lalam Thara chahi kuntratare ni hairi Police ki pauna hai Mizoram Special Narcotics CID amasung Assam Rifles ki apunba team amana naba pau ama fangbadagi Mizoram gi Aizol da paktakna search operation chathabada matamda hairiba miyoi ahum asina angaubu masugi polythene bag amada hapna purakpa lupa lakh mapan ga lising tara manga henbagi heroin powder number 4 gram lising tara humdoirom asi phagat pangam kibani hairi Pau asina makha taraduna hai haukiva irai numit Mizoram Police amasung Tripura Police ki apunba team amana Tripura gi Bosanagar Forest Lands amasung Mizoram gi Sonamura subdivision ga tainaba forest area da ain kaina lam acre 36 ani da tharamba lupa lakh humfudara longi maman oigata baganja pambi singya thatuna mang takhan khre hairi Ngarang nungtin pung anirom taramdaida Birtikandas International Airport tagi yamlaba ganja kg kuntramathoi rom luggage ta haptuna purakpada airport security na check tawbada fagat pangam kibani ganja ga konana fagalaba miyoi ani adudi singjamai mathak songtham lekai haujikna tera lukram lerakta leiba apokpa songtham mobi machagi machanupa chongtham rojit chahi kuntra marini atopa amana kaksing khunau thingam bokul lekai dagi leikidraba S ingosa singgi machanupa sarang tham dingku sing chahi kun mangani hairi makoi animal singjai mai police station da narcotic drugs and psychotropic substances Act 1985 NDPS Act ki makhada case ama register toraba matung makhatawa investigation chathanabagi damakta duty magistrate ta puthoklaba matung police custody da rimal lokthakre hairi Kamjong district ki Kasam Khulen subdivision ki manung sanna leiba Yungpai khulda nauna hangba Assam Rifles ki camp ngarang khul adugi nupi amadi khunja singa thukai kre Assam Rifles na miyam tanthokna bahona bada nongmai kaya blank fair tawkre
Thagdok asi ngarang numit chungba matungda Hyungfai Khulgi nupi yauna khunja kaya lambida tholaktuna Assam Rifles makoigi oiba temporary camp sing mafam aduda season Chajinduna khunja sing jathok rasin tawbada ayet papibana maram laitana khunja sing da harassment pi haiduna maran sibaga loinana nauna hangliba AR gi camp asigi mafam adudagi lauthokadabani haiba wafam sing thamduna khongjang changsin ke khongjang loi sing aduna Nauna hagliba Assam Rifles temporary camp sing tamna changsilakpada Assam Rifles Persian singa khongjang loi sing chawna muknaba thoktuna khunja sing adubu tankaina ba honabada Assam Rifles singna blank fair kya kapki hairi Thawdok thokfam dagi khunja singna phongdorakpagi matung inna Hyungfai khunja sing numit kharani gi mamangdagi Hyungfai Khul manak nakna nauna Assam Rifles na hangdokhiba camp sing asida duty tawriba AR Personnel singna khunja sing jathok rasin tawba matamda atingba piba maram laitana detail tawba amadi harassment piba amadi khunja singna mai thanaba u khara puba fawa atingba piba sing torakpadagi khunja singna mari leinaba authority da AR gi camp asi hongkhina ba taksindana lakibani adubu mari leinaba authority singna khunja singi wa tabidabadagi ngarang khanghaudana khunja sing tholaktuna khongjang adu changsin kibani hairi khunja singna khongjang changsilingai fungyar AC gi MLA Laisio Kaising Thawdok thokpham aduda yausilaktuna AR Personnel singa makhoi oiba tofam thokpa khunja sing ngakpagi thabak tawnaba khanghan khibaga loinana Forest Department na tawgadaba thabak sing AR singna tawriba karigino haina AR official sing da khangan ke Tungda MLA aduna mafam adudagi hankraba matung khunja singna nauna sagatliba AR gi camp sing adu sidok laba matung AR Personnel sing adu mafam adudagi halan ki hairi Thawdok aduda masak khangdaba naha kharana AR na blank fair torakpa matamda makoi su nongmai kapthok ki hairi Thawdok aduda asok apan thokibagi pawdi leite Untuk marah ha? Dia saya marah bungku. Ungbai Assam Rifle na phau khra chaba u khra pu da phau chaba gi yum chaninga u khra pu ja phau chaba gi khoi mayam la ga hoji kem loi thugai bi gre moi ki ra ga loi na lepa leire hoji moi gi khulai pare chakira noi hinga hangira sine haning brai du hai gre moi begap State asigi sing amasung tampaki mafam sing the security force na area domination amadi thiba humbagi thabak leptana chathari Surasampur district ki Surasampur PS ki manung sana laiba Old Delmon village the security force na thiba humbagi thabak chathabada khulai kya fakat pangam khrei fakat laba khulai sing adudi magazine yawba AK-56 rifle ama magazine yawba .303 rifle ama magazine yawba 9mm pistol country mad ama 12mm single barrel rifle ama 12mm single barrel rifle country mad ama amadi 36 hand grenade amani hairi nakan amaromda security force na Technopol district ki More PS ki manung sana laiba sabang fai amadi Govazang village ta thiba humbagi thabak sathabada kg ama muglumba IED ani kg manga muglumba IED ama fagat pangam le hairi The Old Manipur Newspaper and Electronic Media Employees Association Amnemiyagi membership na ana ayag yarakpa awa ana tarakpa matamda association asina angamba tengbang pi bagi jatharakpa saruk ama oina ngasi ayuk pung tara taba matamda yangkai taruk suba oina satliba chahi lisingani kunmanga sigi oina ahanba oina Amnemiyagi e-group ki member number 116 pongna from press ki staff laisang tem Maisan apokpa laikhidraba laisang tem ibohan sangjamai laisang tem laikai hokhiba January 3 da masagi mathau pangthoklingai da cutting machine da oi thangba khudon bi soktuna layengba loiduna mayumda suti lauduna leiringai Amnemiyagi e-group ke member number 121 Laisham Bijoy gi lusingba team amana mayumda saktuna sel gi tengbang pikrei Panba yabadi tha khudingi ani suba nomaizing khudingi subnatagi lupa kun khaijinaraga hokhiba English ani tarani pangi me kunda lingkhatkiba Amnemiya na ngasi fawa association asige membership na awa ana asok apan yarakpa matamda tengbang piduna lagli
Maram asina awa ana tarakpada association da pau pibiyu haina khangalakli. Paugi marak thana atenba break ama lawminarasi. Welcome to Millennium School, paradise for children, where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing its and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolbat Salam Lekai and Patsoi Part 4. Join us and feel the difference at Millennium School. Hojik lamdam asida wakal mapum phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri. Masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau tai. Hariba center asida mental health disorder amadi drug addiction gi treatment tawjari. Adom-adom gi icha-inaw singsu mathaw tarabadi lingsinbirau adom gi damakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamlika. Admission open Kansipur da laiba IPS Imphal Public Higher Secondary School gi academic session 2025 gi registration amasung admission hauzari mahairoi singi mama mapa oiba singna icha sembagi waviraganu adom gi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international gi thakta education icon gi mingthon piduna ikai khumnabiraba founder principal gi makhada school amadi boarding da mahai tambiriba school amani school asina amadi boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adom gi angang singbu Kanchipur da laiba IPS da ming chanbiyu amadi afaba mahairoi oihanbiyu angang singna adom gi lengraba lani haibasi kaubiganu. Break ki matung na mayambu taramna okchari makhataba pau pijari. Manipur gi Maitai Pangal singi Ihal Khungang Fundrei Hariba Lamdam Asida Lariba Club Ahum Amadi Fundrei Miyamna Fundrei Development Coordinating Committee Ama Sam Craig Hauzik Manipur gi present situation asina maram oiraga Fundrei gi Parjada Miyoiba Amana Puva Thangba ngamloidaba demand gi mawong da torakpa asi Laibak Tivani Haina Committee Asigi President gi Thawai Supuriba Alhas Muhammad Nazimuddin na Fongdorakli Matung tarakpada isin inaw singna Fundrei da donation lakpirabasu committee asida tanabiramu haina supongdorakli. Akhil Bharatiya Vidyarati Parishad Manipur Unit na ngasi Swami Vivekanand gi Mapok Numit National Youth Day ga mari lenana Student for Sheva haiba team da Indoor Stadium Kaksing Relief Camp da laiba Mahairoi Singh da book kalam pension eraser na singba Relief Camp asige Managing Committee ga kusabnaraga yenthokre. Sahi Kudingi Janawari Tarani Toibu National Youth Day Swami Vivekananda gi Mapok Numit Palan Tawbagi Saruk Ama Oina ngasi Ima Kaital da BJP gi General Secretary K Sarat Chandra Amasung Bharatiya Janata Yuva Morcha BJYM gi volunteers singna social service tawkre K Sarat Chandra na Fongdorakkibada Swami Vivekananda na thambiramba wakhalondu gi matung inna chaminnanaba honaba asi hawalakliba naha kayada tangai fadavani haina Khanbiyu amasung mahakna pamjaramba thabak pumnamakta makhatana tathakhigani haina Fongdorakli.
Indian Red Cross Society Thobal District Branch na Blood Center and Transfusion Service RIMS Lampen Association of Blood Donors Manipur Thobal District Branch Kanglai Janura Scarlet Eye Care Thobal Likla Dental Clinic opposite Khangabong New Market Amadi AI and Aesthetic Clinic Wangjing Hairok Lamkhai ga punna khusamna na sinduna ngasi mega blood donation camp amaga loinana Nomagi Oiva Free Eye Camp cum Free Dental with Aesthetic Camp ama Charangpat High School campus ta pangthokre Save More Lives Save Future with Blood Haiba Team galoinana pangthok kiba thoram aduda nupi amadi nupa volunteer humpu henbana lemna EPK amadi miyoi kyabu submit amasung yagi nuai taba kaya layengthi loinana thoramgi saruk ama oina IRCS Thobal Branch ke member ama oiriba Thobal PS the second OC oina Thopuriba Manipur Police ki Inspector Okram Zotin bu mahakna Manipur University Kansipur Imphal dagi Physical Education and Sports Science the Doctor of Philosophy PhD fanglakpa bu ikai khumnaraduna asamba khudol sing damduna taramna su okhi amadi blood donor kaya busu makhogi donor casting yanthoki IRCS State Branch ki Chairman Narendra Ningomba District Chairman Dr. KSS Manglem Yauna IRCS ki volunteers kaya na saruk Yaduna pangthokhiba thoram aduga mari leinana IRCS Thobal Branch ki Secretary K Sadanandana phongdorakpada Hauzik Manipur gi fibam asida e ki tangai fadaba yamna sauna lei haibasida Pandam thamduna ngasigi mega blood camp asi langi lairembi ima imoinu gi senglaba numit asida pangthokpani camp asibu sauna mai pakhan bibagi damakta phumnamakpu apena phongdok sari haiba wafam kaya phongdokki Uttarakhand tha asigi kunni pandagi mathang tha February 13 fawba pangthokadoriba kuntra nipalak suba National Games the Manipur Olympic Association MOA gi makhada sanaroi kunmathoina event kuntra nipanda mapung fana saruk yaruna bagidamak MOA na government official kebal lupa crore aniga lakh marifu ki budget asi athubada thadok pirakna basep chap day mission Rasandra Singh Lengakta appeal tauri Pangthok kadoriba National Games asida Manipur gi oina punna member contingent samriga kuntra tarukna tongan ba mafam tareta saruk yagan hairi Tongan ba jati gi amadi malem gi thakta pangthokhiba tournament singda saruk yaduna medal kaya phanglaktuna Manipur gi mai purakpada saruk yakhraba Wusu Academy kha posangbam gi sanaroi sing amadi makhoi bu takpi tambibada asobo thodang lauriba state course Moirangtam Ronan Singh international medalist pu pungning thogatuna harau tayamna okpagi thoram ama academy asigi arena oina sinjariba evento nongralai magi laibungi community hall da academy asina sendona pangthokre academy asigi sanaroi singna lisingani kulhumdoi da sainagi Macau da pangthokhiba 11 Asian Junior Wushu Championship lisingani kunmari tahi asida pangthokhiba championship sing haibadi Brunei da pangthokhiba 9 World Junior Wushu Championship Uttarakhand da pangthokhiba 33rd Senior National Wushu Championship, Tamil Nadu the Pangthokhiba 23rd Junior Youth National Wushu Championship, Amadi Punjab the Pangthokhiba 24th Sub Junior National Wushu Championship na singbada medal kaya laurakhi, Amadi Manipur gi mai purakpada asoba thodang lauki. Ningsing bayai ngasi pungning thawgatuna harau tayamna okliba players sing asigi manungda Uttarakhand the pangthorakadoriba Kuntra Nipan National Games da saruk yanabagi qualify oikraba player taruk su yauri Makoi sing adudi kezi marfu mangagi kanglupta TS Zodazit kezi nimfu nipan gida KS Sauba Devi kezi yangkai nitoi wet category da B Tamfasana Devi kezi humfutaragi kanglupta T Kavita Devi kezi yangkai gi kanglupta Hayes Robinson Amadi 48 weight category da P Loya Singh yauri
ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ KS ꯅꯤꯡꯊꯧꯔꯦꯝꯕ ꯁꯤꯡ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅ Chief Guest Academy की President Kangabam Phasaton Devina Thoram Mapu Sifu Dr. Narendra Thoksam Grandmaster Northeast na Guest of Honor oina saruk yakhi Academy की Thopuba Singh Advisor K Soba Joint Secretary Ramananda Maibam amadi masak nairaba miyoi kaya su saruk yakhi International MMA Champion Thonawjam Bambam na Thailand ki Bangkok ta pangthokkiba Thailand Fighting Championship TFC 10 ki champion oire ngarang sanakhiba finance match amada India ki mahut sinduna Bambam na mahaki lamba oikhiba Thanapon Ratnawangbu first round da technical knockout ta maithiba piduna championship adugi winner oiba ngamkhibani championship asida khori mayom ningthem na coach Joychandra Moirangthem ngakpigani Joychan Moirangthem na manager aduga jingangbam sana henba maitai na team asibul lead tawduna India gi mahut silubani Kontra Nifan Suban National Games Uttarakhand ki nupa amasung nupi ki football tournament ki draw amasung fixer lakthokre Manipur ki nupa team na group B da defending champion service Kerala amasung delegate Taminari January kontra da Kerala gi sanaduna Manipur ga campaign hawdokadori nupi team na group B da Delhi Uttarakhand West Bengal ga Taminari makoina West Bengal ga January 18 da thengaduna campaign hawdolagani Aroibada maroiba pau amuk hana pijari Manipur ki Governor Ajay Kumar Wala na CRPF ki makok thongba officers singa unaduna Manipur ki crisis ki matangda wari sanakre Central Government ki Appointment Committee of Cabinet na 1993 ki Manipur cadre IAS officer PK Singh Manipur ki CS oina hakre Irang kansilakpadagi konsa khunamadi masiga loinana leiba Lyron Baifai Khul the district magistrate na public curfew lakthokre Northeast ke ahanba oina Assam ki Dibrugarh da COVID-19 ga hairak manaba human metapneumovirus HMPV licensed positive oiba thengnare Puba thangba ngamloidaba sel gi demand hando u haina matam kaktana yari revocation general strike hawkre Amadi SP Ukrulna Cookie militant sing da mateng pangkiba asna India government na Cookie militant sing da mateng pangli takpani GPRN Hawjiki oina Mami TV ni sandok sab Manipur paw loisinjare makha taba paw gi damak mijeng taduna leibiu Admission open Smart Preschool and Daycare Wangai Thorongzam Laikai opposite Lai Lampa Nojari ba angang singbu afaba achumba lambida lamjingbi horasi ngasi mag angang singbu lem naming chansun bituna angang singna akhoi gi lengdraba lan oirasi ayuki pung mapan makhai digina nungchilgi pung ahum fawba angang singbu kupna sanazari angang singna maring tamna chenchongduna sanajaba yarba mafamda natna arti oiba makhal makha kaya su thamjari lunan ba amadi angang singna pamna chazaba asapota natna healthy meal and snack fangbigani hena nungai jaribadi angang singbu haitui sinthoiba oinaba homework guidance music and movement attentive talking asna chimba makhal makha kaya thamjari ngasi mag mingchan sanbiu chatliba english sing aniga kunmanga asigi January ta asida lapa admission ki oina fee lawzaroi hena akupa marol khambinaba pijariba contact number 8730869499 natraga 8974472712